Ngasi Manipur Exploring Knowledge YouTube channel na pujarakli Prithvi ki oina angakpa taret ki manung challiba Egypt ki pyramid ki wari. Egypt asi matam amada malengi khwaidagi ina khunma amadi khwaidagi sakti leba leibak ama oirami. Matamduda yeklamba saramba amadi makhoi ki manat ki oiba posak kayana ngasisu miyoiba singni pukning chingsilli. Aduga khwaidagi pukning chingsiningai oiriba posak asina Prithvi gi angakpa taret ki manung challiba pyramid ni. Miyamna pyramid hairaga khangnariba The Great Pyramid of Giza asina amata ngairaba ariba matamgi fajaraba amadi ngakningai oiraba posakni. Gizada leiriba pyramid sing amadi akoibada leiriba atopa posak sing asi Egypt ki puwariga yamna naknaba mari lenaba maramna World Heritage Site amasu oiri. The Great Pyramid of Giza asi Cairo gi anakpada leiba Giza Plateau da lei. Egypta pyramid chamadagi henna lei ayambana Great Pyramid tagi PE amasung kaya amana akai atoi thokle. Ariba matamgi Egyptian singna miyoiba asi siraba matungda makhoina hinglingai punsiga manaba mawongda hingi haina thajanei amadi makhoibu phumba matamda makhoina siraba matungda hingmada changba yai haina thajaba posaksing haplaga phumbagi chanabi leirami. Ahanbada asiba miyoising asi desertta phumlami adubu lamgi uchek sing amadi huran chinthi tawba miyoisingna phumbada hapkhiba posaksing adu launaba phumliba jaga adu hogaibagi thodok kaya tholakpadagi mastabs haina khangnaba nungna natraga chekna saba mongpham saba horakhi. Masigi matungda haujiktagi chahi lising mariga chamanga mukki mamangda Imhotep kauba Egyptian architect amana mastab sing asi longkhatnaraga thamba hogdokhi. Longkhatnaraga thamba asida achaubadagi horaga apik mana mathakta thangatuna mathang manau naina thammi. Masibu aikhoina step pyramid hairaga khangnari. Hairiba step pyramid asi Pharaoh haibadi Egypt ki ningthau amadi maharani singi Thawaina santi oina laraibakta chatnaba achauba kairak amani haina thajanari. Asum tawduna chahi lising amarongi manungda Egypta pyramid saba horakhi. Ahanba step pyramid saba loraba matungda Sneferu kauba Pharaoh amana mahaki mongpham adu changmanana phajaba semba pyramid ama oihaninglami. Thabak asi yamna luna thoki amadi mahaki apamba adu phangnaba honabada pyramid ahum sakhi. Ahum suba pyramid angangwa machu oiba pyramid asina ahanba pyramid asengmani haina thajanari. Pharaoh Sneferu gi matung tarakpa Pharaoh Khufuna mahaki oiba tonganba pyramid Red Pyramid tagi henna chawba ama sagani haina lepkhi. Masina maram oiduna malemgi khwaidagi chawba Great Pyramid of Giza sakhi. Great Pyramid asi sabada chawrakna chahi 10 dagi 10 phawba changlamba yai haina thajanari. Great Pyramid ki awangbana 481 feet wangi amadi matamdudagi chawrakna chahi 3,000 rom phawba Great Pyramid asina miyoibana saba khwaidagi wangba posak oikhi. Haujik chawkhatlaba matam asi phawbada matau karamna ancient Egypt na karamba technology sijinaduna asuk chawba pyramid asi saribano haina angakpa poknari. Great Pyramid asi chawrakna nungmakak lak 16 romna sabani haina panari. Masigi manungda khwaidagi chawba nungmakak asi metric ton 15 dagi 40 phawba lumi amadi miles 500 dagi 400 phawba lapa mafamdagi puraklaga sabani. Great Pyramid asi white limestone na mapan thangba sarukta polish tawduna sembani adubu matamgi matung inna hairiba limestone sing asi tapna kokhibani. Masina maram oiraga Great Pyramid asi saba nauringaida uba saktam aduga hujik uriba saktam asiga mawong khetnaragani haina khanari. Pharaoh Khufuna Great Pyramid nataba atopa posak kaya Giza Plateau da sarami. Masigi manungda mahakna siraba matungda mahaki hakchang thamduna mahakpu ikai khomnaba utnaba mortuary temple ani mahaki nupi phumnaba apikpa pyramid ahum Great Pyramid nataba Giza Plateau da leiba achawa pyramid ani amadi Khufu gi machanupa Pharaoh Khafre amasung mahaki masunupa Pharaoh Menkaure sabani. Khafre gi pyramid complex haibadi pyramid leiriba jaga asida yamna topa mawong amasu yauri madudi Great Sphinx kokna migi oiraga hakchangna nongsagi oiba achauba murti ni. Masi malemda khwaidagi chawba amadi liraba murti amani.
ꯃꯨꯔꯇꯤ ꯑꯁꯤ ꯃꯃꯩꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯐꯤꯠ 290 ꯁꯥꯡꯏ ꯑꯗꯨꯒ ꯐꯤꯠ 63 ꯋꯥꯡꯏ꯫ ꯄꯤꯔꯥꯃꯤꯗꯀꯤ ꯃꯅꯨꯡꯗ ꯐꯦꯔꯣꯒꯤ ꯍꯛꯆꯥꯡ ꯂꯩꯔꯣꯜ ꯆꯟꯗꯨꯅ ꯊꯝꯃꯤ ꯂꯣꯏꯅꯅ ꯁꯤꯔꯕ ꯃꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯁꯤꯖꯤꯟꯅꯔꯨꯅꯕ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯄꯣꯠꯁꯛ ꯀꯌꯥ ꯂꯩꯔꯣꯜ ꯆꯜꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯃꯤ꯫ ꯂꯩꯔꯣꯜ ꯆꯟꯕꯗ ꯍꯥꯞꯈꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯕ ꯉꯝꯗꯅꯕ ꯍꯣꯠꯅꯩ ꯑꯃꯗꯤ ꯁꯥꯖꯤꯟꯅꯕ ꯂꯩꯔꯣꯜ ꯆꯟꯐꯝ ꯀꯥ ꯑꯃꯁꯨꯡ ꯑꯔꯣꯟꯕ ꯂꯝꯕꯤ ꯀꯌꯥ ꯁꯦꯝꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯁꯅꯥ ꯂꯨꯄꯥ ꯑꯌꯥꯝꯕꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯣꯏꯅ ꯍꯨꯔꯥꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯄꯤꯔꯥꯃꯤꯗꯁꯤꯡꯗꯤ ꯂꯦꯡꯗꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯐꯦꯔꯣꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯐꯨꯔꯥ ꯑꯣꯏꯅ ꯂꯩꯔꯤ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯆꯥ ꯀꯌꯥ ꯏꯖꯤꯞꯇ ꯆꯠꯇꯨꯅ ꯄꯤꯔꯥꯃꯤꯗꯄꯨ ꯌꯦꯡꯕ ꯆꯠꯅꯔꯤ ꯑꯃꯗꯤ ꯏꯖꯤꯞꯀꯤ ꯄꯨꯋꯥꯔꯤꯕꯨ ꯈꯪꯅꯕ ꯍꯣꯠꯅꯔꯤ꯫